Eramdam asige hougatlaliba chanura nupi macha khudingmakna meegi meetou tamba thadoktlana Eramdam asige ipaipu imaiben ahalaman hangtaktagi leiramliba inat ki saktam ase ngak senduna imalebak Manipur bu yokhatnaba kannabagi thogdang lominasi haina ireibak inat chanura loishenlon kri president Tongbam ongbi ibem chana phongdorakli wafam asing ase major khudaliba Manipur press club ki loktak holda pangtokhiba ireibak inat chanura loishenlon ke kunsuba mapo kumon gi thoram gamari lenana phongdokhibani thoramadada All Manipur Social Reformation and Development Samaj nupi Samaj ke president Thokchom Ramani apunba Manipur kanbalup ke president Laurembam Nganbi All Manipur Tami Chingmi apunba nupi lup ke president Yambem Momon Nongpok Lengak apunba nupi lup ke president Yumlembam Mema Nongchup Imphal Palem Ima apunba nupi lup ke president Thingbaijam Ibeaima Apunba Nupilup Bishnupur ki President Laurembam Pramo Thobal District United Women's Development Organization ki President Sapam Bimola Manipur Chanura Lexiam Marup ki President Wangkai Mayum Amusna Khanongpok Apunba Nupilup Moregi General Secretary Lukram Bina Kumari Imalay Merel Apunba Nupilup Churachandpur ki President Angom Nayani Leimana Akanaba Mitung Len Una Saruk Yake Macha tana Tongbam ongbi ibem chana haikibada Eramdam Manipur de leiriba nupioi bisingda mapalam gi changlakliba safu amadi meegi meetou tambadagi Eramdam asigi feze chakcha lichat sajat lining laishon wangang sangang thaksi khasik khudingmakta ahong balakbana Eramdam asigi furup oiriba Manipur gi chanura singbu mathang marai chaitharaktuna mangsilaklibani leibak amagi khunai amagi sakyeng mingseloiriba chanura singna tungda mama ama oirakadoribani aikoi isana semdoktana meegi meetou tamba thadoktlasi Eramdam asigi leiramliba ipaipu imaiben ahalaman hangtaktagi leiramliba inat ki saktamase ngak sendana imalebak Manipur bu yokhatnaba kannabagi thodang aikoi puna lawminase haina phongdorakhi